War amada tougadaba thabak drone dagi bombing tourakpa haibasi air strike ka chap manei masi terrorist ki thauwong ni haina Village Protection Force Sinam gi Organizer Tonjam Somorjit na phongdorakli Wafam masi ngasi Sagolmang da leiba 28 AR gi Camp da Sinam Yumnam khunou Yumnam Patlou Sambei chingkhu khundrak pamna chingba mafam kaya dagi lakpa khoisaunaraba ima ibel singna thomjin lakpaga mari leinana paumi singda phongdorakhibani mahakna makhata na haikibada ngasi ayuki pung mari rom helakpada Sinam khulgi mathakta leiba maikhang ching matonda kuki khutlai paiba singna drone bombing tawrakhibani maikhang hairiba ching matonda leiriba IRB Post ta Kongba Laifamlen mathakta leiba matondagi kuki khutlai paiba singna lansil laktuna attack chatharakpa asi 22 Assam Rifles leina attack asi chatharakpani thama panchupna hanagumna ingna chikna leiramlaba mafam asida matau karamna Kongba Maru gi mathakta leiriba marak singdagi lansil laklaga state police ta attack tawrakpada 28 AR na karigi tumina duna leiribano haiba wahang hangnaba 28 AR gi kem asida thomjilakpani loinana kuki khutlai paiba singna ngarang dagi chatharakliba lan asi tha 15 gi mamangda chatharakpa lalong aduga khenai international gi thakta drone dagi bombing tawrakpa haibasi air strike ka chap manei maram asina miyam punna kholaw ama lawminaduna center amadi state lengak ta khanghanbagi matam oire center lengak na manipur miyam da tathi tawoina tawriba asi manipur miyam bu india gi citizen natabra haiba wahang tatana hangduna lakli amasung ngasisu hangli Amaromda Ema ibel singi mihut singa 28 AR gi commandant ka wari sanaruba aduda commandant na phongdorakpagi matung inna drone bombing gi attack chatharakpa asi thamoi sokna nungaitaba poi IGSP gi level thakta matau karamna drone bombing thingadage haibagi mifam pangthokli adubu hojikmaki oinadi drone bombing kapthaba ngamgadaba khutlai leite makhoina pairiba khutlai asina ngakthokpa yaba khai ngakthokani hairakhi amadi ngasi ayuki pung 3 makhaida manipur magi oina drone Pairakpa Khudingmak kapthagani haina order Pire haina 28 AR gi maikai dagi phongdorakhi haina makha takhi Singh I Village Protection Force Control bi Sinam gi organizer na lejabani ikang khangudana tha 15 satharakpa asiguma Manipur gi concrete crisis asida ngarang ikang khangudana kuki melten sing asina drone season odana bombing tawraga ekoi maitai taba khunsing amadi imai ben singi yumthakta thadaduna akanba mongda attack torokpase masi thamoisana condemn tawi aduga loina ngasi dagina thatrama gi mamangda thoiba community ani gi marakta leiba crisis nate masi terrorism gi oiba insurgents gi terrorism gi oiba tonganba mapan gi thoinsin lakpase masi ekoi ngasi Village Protection Force Sinam sanjaluna koliba pokhong mera paibi adigi imai ben adigi nagi uyumpo ki leiba adigi Sagolmang gi leiba punamak pangai waiton akoi Sinam adagi Hairacle leiba mera paibi khudimangna asagi imai ben jingna tumbangamdaba maramdi nungmai kamnaramdi khara fai adu aeroplane air strike kumwa chammanaba drone da bomb laga thadaraga makong mamai khangdana akoi da setting pibse masi sarkar da khona condemn tawi maramaduna hojik ngarang ma ngasi ayuki matamda akoi gi maikhang hairiba ching matonda leiriba IRB Post ta mak matondagi cross tawraga laiba kuki melten singsina attack tawbadagi asigumba state police ki oiba koi khurai kharsu mukhoina logre base social media da mayam ubiramagani aduna ngasi media gi khutangda BPF ki site gi haining report imai ben gi khulause ngasi asona ganda 22 AR leragasu sona ganda 28 AR leragasu area jurisdiction oibo oidaba madu khangde adubu thama panchumna ngasi bukta makhon thoktraba mafam asida matau karamna kuki melten singasina akoi Kongmaru gi laifong gi mathakta laiba mark gi lisalaga state police ta akoi bu ngakpi semini na laiba state police ta attack tawduna state police bu kaina senba asigo bo Wafam se kari gi yeng tumina laibino haina ngasi akoi 28 AR Sagolmang da akoi kholaw ma lapa koi lawjabani akoi na makoi da thamba Wafam si drone yawba bombing torobani na akoi khang ngamdre aduna nakhoina adal lebiro aduga imai ben punamagna campus mongda leirege haiba Wafamni aduna ngasi media ku kutangda akoi valley da tariba akoi imai ben adigi praja khudimak section da ina haijening basi hantak laiba mkhoi gi lalongsi akoi thatra ma gi mamang gi thokiba adugumba machi da kamna bagi lalong du nate aduna ngasai gi international level gi thakta koi drone da bombing tawraga bombing gi method tawbase air strike chamane masi akoi punamak apunba kholawma lauraga state government aduga paliba law and order paliba state police bo erbusu Indian army bo erbusu adi paramilitary forces bo erbusu akoi bu ngakpi semini miyoi ba khoi gi
संपत्ति अमदि अखोई पुनसिबु ngakpi sembini ana asibuk toriba makhoida akhona hangbam thoi India government ki karamba agenda lai loina maitei khurupu asok tati tawina toriba maram se akhoi bharat ki naking natrabra haiba question je hangjage puse hantak nongna sathariba yara akhoi gi drone gi strike si yam humbly makhoi thamoi soi mase security reason da high profile yo ba IG level adi SP level ki huji meeting pangthui aduna masi matokram lok akhoi gi matokram akhoi thingda gi haina makhoi gi security yo ba akanba akhoi gi mifam pangthui adu loina moina haibasi huji mak drone attack to boda drone kapthaba ngam khulai makhoi da leite hai adubu makhoi na pai ba khulai sina possibility oi ba pota akhoi afang ba matam da drone kapthagani ngasi ayuki pung 3 makhai da apun manipur ki jaga da any drone ma pai ba khudimakta akhoi CPF Central Paramilitary Forces Indian Army adu natraga state police ki drone natana atoba any civilian am ki drone pai ba matam da kapthaba gi order pire habasi moina akhoi da thambire